ꯃꯣꯏꯒꯤꯁꯤꯗ ꯁꯤꯜꯂꯤꯕ ꯂꯥꯡꯉꯤꯕ ꯁꯤꯒꯤ ꯑꯥꯁꯟꯁꯤꯅ ꯑꯩꯈꯣꯏꯁꯤꯗ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯒ ꯗꯥꯏꯔꯤꯒ ꯂꯥꯏꯔꯤꯛ ꯑꯃꯒꯁꯨ ꯁꯤꯗ ꯂꯩꯁꯤ ꯄꯤꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅꯗꯤ ꯄꯨꯔꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯨꯔꯤꯠꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯃꯝ ꯌꯦꯡꯕ ꯍꯧꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯕꯗꯨꯅꯦ ꯁꯤꯁꯦ ꯒ꯭ꯂꯥꯁꯇꯒ ꯑꯣꯟꯊꯣꯛꯑꯒ ꯂꯨꯄꯥ 10ꯒ ꯌꯣꯟꯕꯅꯦ ग्लास क्या बना रहे? क्या बना रहे? ये मेरा हिंदी है, तुम्हारा हिंदी नहीं है. ꯑꯩꯈꯣꯏꯁꯦ ꯃꯦꯠꯁ ꯁꯥꯟꯅ ꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯃꯦꯠꯁ ꯀꯥꯕꯒꯤ ꯃꯦꯅꯦꯖꯔꯅ ꯏꯔꯣꯝ ꯄꯤꯖꯔꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥ ꯂꯩꯔꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ क्या हुआ इधर? सिंगम फजती है मनाजी दीदी दीदी क्या आलू बीन गोभी के पत्ता गोभी का लीफ है बीस का पाँच ओके समझा मालूम हिंदी मालूम तू पक भी दो पैसा पहले कर लो क्या कॉफी ने पैसा पहले कर लो 이거는 지금 부터 봐야 아, 고비 lauge. Okay. Ay ba. Si Padigo maru na to. Best ya. Moi di la poi jin yang dang. Mana ko na di lai ko ma gan. Si. Naman sana ba si si ma tong ga. Ilan jan gan ba. Kut chadra. Ma'am si Lupa tara. Kizi mga mong titaan niya ni sinapin talaga. Okay, awang mo kare ay dun sa long. Same same ang kay. Kubizal pa ko natra. Matum ja. Gasi niya. Lupa tara. Ko na ba? Kubi mana? Alu ka. Alu lai na. Commercial lai. ꯁꯤꯡꯖꯨ ꯆꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯃꯦꯠꯁ ꯑꯌꯨꯛꯇ ꯁꯥꯟꯅꯩꯕ ꯑꯗꯨ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯒ ꯃꯥꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯆꯥꯗꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯁꯤꯡꯖꯨ ꯁꯨꯕꯤꯔꯤ ꯇꯤꯜꯍꯧ ꯂꯩꯇ꯭ꯔꯣ? ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯤꯊꯤꯅꯦ ꯀꯣꯕꯤꯅꯦ ꯑꯗꯩꯗꯤ ꯎꯁꯤꯡꯁꯥꯅꯦ ꯍꯥꯎꯔꯅꯤ ꯇꯧꯕꯁꯤꯡꯅ ꯍꯪꯉ ꯕꯤꯖꯤꯌꯥꯒ ꯂꯩꯔꯕꯅꯤ ꯑꯗꯨꯗꯣ ꯍꯥꯎꯇꯕꯅꯤ ꯕꯨꯖꯤꯌꯥꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯕꯨꯖꯤꯌꯥ ꯍꯥꯞꯄꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯤꯌꯣꯔꯗ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯀꯣꯏꯕꯁꯤꯗꯤ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯈꯔ ꯆꯥꯏꯔꯦ ꯀꯣꯕꯤ ꯀꯩꯀꯥ ꯁꯣꯏꯕꯗ ꯃꯈꯥꯗ ꯇꯥꯈꯤꯕꯩ ꯄꯣꯠꯁꯦ ꯍꯥꯟꯅꯩ ꯑꯃꯣꯠꯄ ꯑꯝꯇ ꯅꯠꯇꯦ
ꯕꯨꯠ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯅꯥꯀꯟꯁꯤꯗ ꯊꯨꯝꯃꯦꯕ꯭ꯔꯥ ꯃꯤ ꯑꯅꯤꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯅꯪꯁꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯈ꯭ꯔꯦ ꯁꯣꯃ ꯍꯥ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯕ ꯀꯨꯏꯗ꯭ꯔꯤꯗꯅ ꯌꯦꯡꯉꯨꯀꯣ ꯁꯟꯁꯦ ꯑꯃꯨꯛ ꯀꯣꯜꯂ ꯁꯥꯏꯔ ꯂꯩꯔꯤꯅꯦꯕ ꯁꯦꯁ ꯁꯤꯗꯤ ꯗꯤꯅꯔꯅꯦ ꯗꯤꯅꯔ क्या सब्जी है किसका है किसका है किसने रोमा बनाया कनाने लोन गया किसका हाथ ने किया ये कनाने सोईबा उसका है कनाने सोईबा ये इसने कटिंग किया है मैंने फेयर किया है हां मैंने तूने क्या है हेयर स्टाइल वीडियो kayaknya tuh bu nah wow 시계 가지 알아 사진을 생각네 시고 얘네들이 खाना अच्छा है खाना अच्छा है खाया नहीं अभी पता नहीं खाया बिना खाए कैसे अच्छा हो जाएगा मैम वीडियो से साइड लो चलेंगे कोई मैम सारा के मथंग दा मुक थेंगनरसी बाय बाय टाइम बताएंगे